Kuki na litan pokpida lambi samjilakpadagi ungkhatnarure. Pukhau litan pokpida Kuki singna lambi samjilakpa ubadagi miyamna tawriba matau asibu karinu haina langna ringagi cherakta masing yamlaba Imphal East District Police ke kangbu sing amasung paramilitary force sing thomjilaktuna angakpada ungkhatnarure. Security force sing thomjinarakpagi tanja aduda Kuki gi Nupi Nupa kaya amasu Utup Watup paiduna changsinaraki adumakpu Meiteising Meiteising ngaihak langlam laba matungda masa-masagi mathau adum taunaki hari. Transgender Nupi da tathina tawbagi matangda action lawkhanaba police ta khangankre. Transgender Nupi amabu imong manungi miyoi singna tathi tawoina tawbagi matangda matik jaba action lawkhanaba Manipur Human Rights Commission na Imphal West ki Superintendent of Police ta khangankre. Usam Deepika Kaubi Transgender Nupi amana mahakpu imong manungi miyoi singna tathi tawoina tawbagi matangda wakat ama mari leinaba police station da pukhatlabasu mathau taba thabak amata paikhat pidre haiba wakat ama lakpadagi commission gi active Chairperson K. Khagendra Singana Hiramasi gi matang da mari leinana mathau taba thabak sing paikhanaba khangankhibani December 22 fawbagi mamangda complaint report ama Imphal West Police Station gi officer in charge na pikhalakadabani haina su khanganki. Transgender Person Protection of Rights Act 2019 gi makhada nupi ama oina sakhanglabi Deepika Chanuda imung manungi miyoi singna chathariba thawong sing aduga mari leinana matik chaba action lokhatpham thoi leiba sigi mafam kaya marumda Transgender singna thengnariba khudongchadaba singi matangdasu commission na mayek singna pankhi. India United States na Seahawk helicopter gi yana chekhuek pinakre. Health Seahawk helicopter kunga mari lairiba Indian Navy gi oina makhata na anoba helicopter sing leinabagi matangda India amasung United States na lupa crore 7,995 ki yana che ama khuyek pinakre. Haukiba August da US President Donald Trump na India gi potlam khudingmakta chada 50 gi tariff thamkhibana maram oiraga Leiba aniga marida akaiba thorakraba matungna nauna yana che si khuyek pinakibani. Hiramasigi matangda Defense Ministry gi statement amana haiki lakadoriba chahi manga gi manungda anoba Seahawk helicopter kaya leinabagi matangda US kalupa crore 7,995 ki oiba letter of offer and assistance LOA khuyek pinare. Lockheed Martin Corporation asaba MH-60R helicopter kaya marum Indian Navy gi damak leinaba tharang lokhalakibani anobo makhal gi helicopter asi tongan ba mission da sejanabada khwaidagi khudongchaba makhal gi helicopter ni kumja 2020 gi February da India na hariba helicopter makhal asi kungamari leinaba US ka agreement ama khuyek pinaki Black Hawk helicopter dagi khara semdok sadok laba makhal gi helicopter asi lanfam da sejanabada khudongchagani khanbadagi nauna amuk US dagi leinaba tharang lokhalakpani haina Defense Ministry gi statement amana phongdorakibani. Aadhar card paiba foreigners sing bot thadaba yahangadawribra Supreme Court. Aadhar card pairi hadna foreigner amabu bot thadaba yahangadawribra haina Supreme Court na center da hangkre. Election Commission of India na tongan ba state sing da chathariba electoral roll gi special intensive revision SIR ga mari leinana file tawrakiba tongan ba petition singi hearing chathabada Chief Justice Surya Kanta amasung Justice Joy Malia Bakchi gi bench amana wafam asi phongdokhibani Supreme Court na haiki Aadhar card paiba miyoi khudingmak leiba asigi citizen oina lofam thokte lenga ki welfare scheme sing miyam da phanganbada khudongchanabagi damak tangai fadana Aadhar card pi khibani hiramasigi matangda Chief Justice na haiki yumlona balaibakta gi thabak suba lakpa miyoi ama Aadhar card pairi haiduna bot thadaba yahanpham thokte Election Commission na leiba asigi asengba citizen sing khaktamak electoral roll da Yahon bagi thaudang lawgadabani Aadhar card paiba miyoi khudingmak electoral roll da yahon labadi tungda akaiba kaya marum thoklakpa yai mathang chaigi anganba sarukta state ahomgi assembly election pangthokadaba leibana khongjel yangna SIR gi thabak paikhat libani ada second manga khudingi crime thokli NCRB India ki tungan ba mafam sing da second manga khudingi crime thokli haina National Crime Records Bureau NCRB gi report na phongdokre report asina hai kumja 2023 da leiba asigi tungan ba mafam da punna crime million 6.24 thoki kumja 2022 ga changdam na duna yengbada crime thokpagi changcha da 7.2 hengalaki changchatta parabada second manga khudingi crime ama thoi haibi apunba crime singi manungda million 3.760 Indian Penal Code IPC gi crime ni million 2.48 na special and local law SLL gamari leinaba crime sing ni nungnangba pokningai oiba mongda cyber crime thokpagi chang wangkhalaktuna kumja 2022 dagi chada 31.2 hengalaktuna cyber crime 36,420 thoki Manipur gi oina dekoite gi case 260 mai thabagi case 1051 lamgi chayanabagi case 193 amasung kihan khanganbagi case 203 oiki nupi gi mauktu chathaba crime gi Chang chada 0.7 hengalakpagal loina apunba case masing 4,48,200
11 oiki mapuroiba amasung mari matana otpi nebibagi case chada 29.8 kidnap tawbagi case 19.8 amasung sexual case ki chada 18.9 hengalaki NCRB gi report matung ina chahi nariba angang sing chathaba crime gi chang chada 9.2 hengalaktuna apunba case masing lak amaga 0.77 oiki angang kidnap tawbagi case chada 45 amasung pokso 1 kamari leinaba case chada 38.2 hengalaki kumja 2022 ga changdam naduna yengbada mi hatpagi case ti 2023 gi oina chada 2.8 hantaraki adum oinamak chahi duda mi hatpagi case punna 27,721 oiki kidnap tawbagi case ti chada 5.6 hengalakpaga loina apunma case masing 1,13,564 oiki kidnapping gi case mayoknaba victim masing punna lakh 1.16 oiki lanthum huranbagi case chada 4.7 hengalaktuna apunba case masing 8,78,307 oiki huran chinthi tawbagi case na lakh 6.89 yoraki hariba chahi aduda punna lupa crore 6,917.2 gi lanthum huran ki madugi manungda lupa crore 2,065 ki lanthum recover tawbangam ki namthak tawduna mingondagi sel lauthokpagi case punna lakh 2.04 yoraki maru oina forgery cheating amasung fraud ki case chada 6 hengalaktuna punba case masing lakh 1.81 yoraki senior citizen singi mathak chathaba miot minegi case masing di chada 13.1 hantaraki human trafficking chada 3 hantaraktuna case 2,183 oiki cyclone Tidwan amaram oiraga nong kana chubadagi chamaga kulhumdoi sikre nong kana chubaga loinana ichau thokpadagi Sri Lanka da mioi chamaga kulhumdoi sibre amasung mioi chamaga kuntra hena thiba khangdana leiri hana disaster management center na phongdokre center sigi director general Sampat Kotuwe Godana haiki chayol amachumna akan manong churakpadagi mafam kaya marum ising thumjin khiba maram na mioi lising ni fuhumdoi ga chamapan ga marfutara ga manga tongan ba welfare center sing da changjafam lauduna leiri armed forces ka khusam naraga awaba tarba mafam da mi kanba amasuk mating pangbagi thabak chathari haina Kotuwe Godana phongdokhi Altabi gi IDP sing na masagi khulda changsin na bahona bada security force ka mukna kre mari sokle lamdam sida santi amasung ingtappa hanjile haiduna sarkar gi maikaidagi sangai festival pangthoklabani na Gwaltabi gi IDP sing so aikhoi isagi khulda hanjinjarage haina ngasi ayung masagi khulda changsin na bahona bada security ka chawna mukna kre security na tear gas cell amasung mogbom sing ka pada IDP mari soktuna yengang pokpi primary health center da laika na kre IDP sing na sangai festival gi mak talep tena changsilak pa khongjangi manung chana ngasi ayu pung 12 makhai ram tabada sawombung relief camp ta leiriba Gwaltabi khunau amasung Gwaltabi khulengi yamnaba IDP sing na yengang pokpi kaithel dagi Gwaltabi khulda changsin na bahona bada yamnaba state amasung central force ki kangbuna Gwaltabi khunau da thatuna thamki loinana mafam adudagi handokhi na bakhangan ki adubu IDP sing aduna makhoina Gwaltabi khulda changduna leiba yadrabasu khulda leihoriba makhoi gi mayum makai sing adu kari fibam da leiribage haibadu amuktang di yenge hairabasu security force na thatuna thamkhiba aduna maram oiraga nakalani gi marakta chawna mukna bathokhi loinana security force ki maikai degi tear gas kaptuna mayam adubu tan khaina bahona bada Imphal East commando gi personnel ama amasung impact tv gi video journalist ama makhong da sokhi thogdo adugi matung tarakpada IDP sing aduna makhoi security na thatuna makha tana changsinba yadrabasu mafam asida adumak leiragani haina Gwaltabi khunau gi jaga da famsindun leikhi thogdo aduda security force ki maikai degi mogbom amasung tear gas kaptuna tan khaina bahona bada IDP mari aso apan nangduna yengang pokpi primary health center da pukhatuna laikanaki thogdo adugi matangda IDP yaima amasung ibem pisa kaubi ani na phongdokhibada makhoibu security na mateng pangbigadra hairaga ahenba thawong kaya chathabasi pende makhoibu athubada masagi khulda hanjinba yahanbiu haina phongdokhi editorial kalam dagi lakhocharake IDP sing na masagi mayumda hanjinjage haibada laingana yadriba sigi maram takpa chumgani Manipur da thokliba chahi ahum farakadawraba irang asina maram oiduna masa masagi mayum makai mai thadok pikhibadagi leifam leitabadagi relief camp sing da changjafam lauduna awaba punsi mahing amada leiriba IDP sing na makhoigi masa masagi mayumda changjarage haiduna changsilakliba khongjang asi asumba khongjangni adubu leingang na chumba khongjang asi na thaiduna thamlaga IDP sing mo masa masagi mayumda changhandaduna yamna toina awaba pibagi mawong ama chatharakpagum tawribasi yamna lali masagi mayumda changjage haibada yadaba haibasi khwaidagi lanmani Manipur da thokliba irang asi phibam farakle mausagum ingtappa hanjilakle haiduna PR lengana sangai festival pangthokpagi khongjang asi changsilakhibani santi hanjilakle hairabani na IDP sing su masa masagi mayumda
hanjinjarage haiba asi achumba khongjangni masi lengang na mang thana chongthoktuna IDP singbu masa masa gi mayumda hanjinna ba thabak paihat pigadabani masi gi ona taina bada makhoi bu hanjin awaba pibadi chumloi maduna leibak miyam gi akanba ihau khongjang ama lakna bagi PR lengang na barton tawba oina thokani haiba si khangba chungani haiba khali IDP singna makhoi gi pongnafam lamdam masa masa gi mayumda hanjinjarage haiduna lakchabada lengang na masing yamlaba security force thajinduna thingduna chathandaba nakalani makta muknaba thorakpadagi khulai paijadraba IDP singi mathakta tear gas na chingba kapsinduna asopan nanghanba haibasi yamna chumdabani sarkar na manipura santi hanjilagle haiba adu unnaba sangai festival numit 10 ni chupna pangthoknabagi khongjang changsilakpani manipura santi hanjilagle hairabani na IDP sing su makhoi gi masa masa gi mayumda hanjinjage haibada karigi yadribano madunadi manipura santi haibadu hojik leitri haibasi lenga ki thawong asina mayek sengna takle haina lobada laloidra haina khali khwaidagi nungaitribadi IDP singna hanjin awaba piba leita draba punsi mahing amada makhoi bu sa sandona ubibagi mawongda karisu leitana pangthamda thamjin bibagi mawong amada lenga na chatharakpa asini IDP singi mai thadok pikraba mayum sing lenga na sabi bagi thabak paikhatkani haiduna kayara khana lauthokre adubu ngasi phawba makhoi gi mai chakraba yum sing adu sabi bagi thabak ti lenga na paikhatana leiri khwaidagi nungaitribadi Churachandpur na chingba mafamda IDP sing na leiramba mafam sing adu bulldozer thousanduna temkhai bagi thabak lenga ki mamangda ifong phong chatharaklaba phawbada ain gi oiba thabak lokhatuna aranma thabak chatharakliba mioi sing adu chairak piba ngamdana makhoina tawningbata tawhanduna leiriba asini asiguma sarkar gi pangdabagi thawong asina IDP singi thamoi hena sohanba haibadu oihali oiriba phibam asida manipur miyam gi mihut oiriba MLA yankhai ga mapan changchang launa hingduna leiribani adubu makhoi gi mamang maktada IDP singna awaba punsi mahingda hingduna leiba mamittagi mapi sinthaduna ikhoibu isagi yumda changhanbiu aikhoi hingbada yamna ware icha isu semba ngamdre haiduna kaptuna haijaraba phawbada makhoi gi asengba kholau adu miyam gi mihut oiriba MLA singna ngasi phawba tabidana leibagum tawriba si yamna lanbani santi hanjilaktriba manipur da PR lengana santi hanjilakle haiduna numitara ni chopna sangai festival pangthorakpa matamda karigidamakta miyamgi mihut oiriba MLA singna tumina leisilibano miyamgi asengba mihut MLA sing oiba tarabadi IDP sing masa masa gi mayumda hanjinnabagi thabak lokhatpa ngamgadabani loinana manipur miyamna masagi maramda manung amadi national highway singda fawba maningtamna chachaba ngamdana leiriba sida matau karamna santi hanjilakle haiduna lawgadoribano maduna lengana miyamgi mafamda ngammi haiduna aranma thawong kaya mathang asum chatharakpagum tawriba si yamna lali khwaidagi laliba si miyamgi mihut oiriba MLA singna tumina leithokliba sini haiba yai maram aduna IDP singna masagi mayumda changjarage haiduna lakchabada lambida thatuna thingduna makhoibu hanjin optirba haibasi yamna chumde athuba matamda manipurda thokliba irang asi loisinduna IDP singbu masa masagi mayumda hanjinnabagi chapchaba thabak adu PR lengana paikhatkadabani masida miyagi mihut oiriba MLA singna mangjel thaduna chongthoktuna honafam thoi maduna tana thingelda tainaba ngamdraga nasikhongda tainai haibagu mara leijadraba awabadana masaruk oiduna awaba punsi marel amada mamingtagi oina hingduna leiriba IDP singda hanjin awaba pibadi soidana papugani haibasi khangpham thoi